ꯅꯪꯅ ꯈꯪꯂꯒ ꯀ꯭ꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯅꯤ ꯑꯇꯦꯒꯤ ꯃꯅꯩꯅꯤ ꯅꯪ ꯀ꯭ꯔꯤ ꯇꯧꯒꯦꯔꯥ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯉꯧꯕ ꯄꯥꯈꯪꯗꯨ ꯃꯥꯏꯊꯣꯡ ꯈꯪꯍꯣꯡ ꯍꯣꯡꯉꯤ ꯆꯔꯩꯗ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯗꯤ ꯂꯩꯍꯧꯈ꯭ꯔꯣꯀꯣ ꯑꯩꯈꯣꯏ ꯆꯠꯀꯦ ꯑꯁꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯆꯠꯈꯤ ꯃꯥꯋꯔꯁꯣꯟ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯍꯧꯏ ꯃꯊꯟꯇ ꯈꯜꯂꯤ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯤꯅ ꯐꯥꯒꯤ ꯇꯥꯈ꯭ꯔꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛ ꯈꯛꯇ ꯐꯥꯎꯒꯅꯤ ꯃꯥ ꯈꯛꯇꯕꯨ ꯅꯨꯡꯁꯤꯕꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯋꯔꯁꯣꯟ ꯃꯥꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯆꯔꯩ ꯅꯤꯡꯇꯝꯕꯅ ꯉꯁꯥꯏ ꯄꯤꯔꯝꯕ ꯐꯣꯟꯗꯨ ꯑꯁꯨꯝ ꯌꯦꯡꯉꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯣꯟ ꯑꯃꯒ ꯄꯥꯏꯒꯅꯤ ꯍꯥꯏꯕ ꯈꯟꯗꯦ ꯄꯥꯏꯁꯨ ꯄꯥꯏꯅꯤꯡꯂꯨꯗꯦ ꯂꯧꯔꯣꯏ ꯌꯥꯗꯅ ꯄꯤꯔꯝꯂꯕꯗꯨꯗꯗꯤ ꯃꯥꯁꯨ ꯂꯧꯍꯧꯔꯕꯅꯤ ꯐꯣꯟꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯇꯅ ꯌꯦꯡꯉꯤ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯇꯝꯕꯒꯤ ꯀꯣꯜ ꯂꯥꯛꯏ ꯆꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯈꯤꯇꯪ ꯀꯅꯣꯛꯏ ꯗꯗꯥ ꯀꯥꯏꯅꯒ ꯃꯊꯟꯇ ꯑꯗꯨꯝ ꯁꯦꯐ ꯇꯧꯔꯤ ꯃꯥꯜꯂꯤꯅꯤ ꯍꯜꯂꯣ ꯆꯥꯛ ꯆꯥꯔꯕꯣ ꯗꯗꯥꯗꯤ ꯆꯥꯔꯦ ꯅꯪꯒꯤ ꯏꯟꯁꯥꯡꯗꯣ ꯄꯥꯕꯨꯡꯅ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯖꯅꯤ ꯑꯩꯗꯤ ꯑꯆꯝꯕꯒ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯗꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯌꯥꯝ ꯁꯣꯜꯂꯦ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯩꯕꯨꯗꯤ ꯅꯪꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯏꯁ ꯑꯁꯦꯡꯕꯩꯅꯤ ꯑꯗꯣ ꯗꯗꯥꯁꯨ ꯉꯁꯥꯏ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯄꯗ ꯋꯥꯔꯝꯕꯅꯤ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯊꯝꯕꯒ ꯂꯩꯔꯤ ꯑꯩ ꯁꯥꯎꯅꯤꯡꯉꯕꯅꯤ ꯅꯪꯉꯣꯟꯗ ꯑꯩꯉꯣꯟꯗꯗꯤ ꯀꯩꯒꯤ ꯅꯤꯁꯤꯒ ꯄꯥꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯉꯥꯡꯅꯕꯩ ꯏꯁ ꯂꯣꯏꯔꯦꯍꯦ ꯑꯩꯉꯣꯟꯗꯒꯤ ꯅꯤꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯩ ꯃꯑꯣꯡꯂꯕ ꯑꯩ ꯏ ꯀꯥꯔꯤꯕꯅꯤꯀꯣ ꯂꯣꯏꯔꯦꯍꯦ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯩꯗꯤ ꯅꯪꯁꯦ ꯃꯤ ꯑꯃꯒ ꯍꯦꯛ ꯇꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯃꯤꯟꯅꯕꯗꯣ ꯇꯧꯍꯟꯅꯤꯡꯗꯕꯅꯤ ꯑꯩꯒ ꯅꯠꯇꯅ ꯗꯥꯅꯤꯁꯤꯒ ꯋꯥꯔꯤ ꯁꯥꯕꯕꯨ ꯀꯩꯗꯧꯒꯦ ꯗꯗꯥꯒꯁꯨ ꯂꯨꯅ ꯇꯤꯟꯅꯔꯤꯗꯨꯗꯤ ꯅꯤꯁꯤ ꯈꯛꯀꯤ ꯋꯥꯕꯨꯗꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯍꯣꯏꯕ ꯑꯩꯕꯨ ꯌꯥꯝ ꯑꯣꯟꯁꯤꯟꯅꯕꯩ ꯃꯑꯣꯡꯗ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯕ ꯈꯪꯗꯦ ꯌꯥꯝ ꯈꯝꯃꯟꯖꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯩ ꯑꯗꯣ ꯗꯗꯥꯁꯨ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯤ ꯐꯔꯦ ꯇꯨꯝꯖꯔꯣ ꯊꯝꯃꯒꯦꯀꯣ ꯑꯗꯨ ꯊꯝꯈꯤꯗꯅꯕꯅꯤ ꯑꯩꯅ ꯐꯣꯟ ꯄꯤꯔꯝꯃꯤꯗꯣ ꯑꯗꯨꯝ ꯄꯥꯏꯌꯨ ꯑꯗꯨꯒ ꯇꯨꯝꯃꯨ ꯆꯔꯩ ꯁꯣꯔꯗꯨ ꯈꯤꯇꯪ ꯆꯥꯎꯅ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯣꯟ ꯃꯅꯥꯛꯇꯨꯗ ꯐꯣꯟꯗꯨ ꯊꯝꯂꯒ ꯇꯨꯝꯅꯕ ꯀꯥꯡꯈꯟ ꯅꯨꯡꯈꯟ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯁꯤꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯅ ꯅꯥꯀꯜꯗ ꯊꯝꯂꯒ ꯃꯍꯥꯚꯥꯔꯠ ꯊꯥꯗꯨꯅ ꯊꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯤꯠꯇꯨꯗꯤ ꯎꯏꯁꯤꯜꯂꯤ ꯃꯄꯥꯟ ꯑꯗꯣꯝꯗꯅ ꯃꯃꯥ ꯏꯕꯦꯝꯃ ꯗꯦꯕꯔꯥꯅꯤ ꯉꯁꯥꯏꯗꯒꯤ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯅꯠꯇꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯈꯝ ꯇꯥꯔꯒ ꯍꯟꯖꯤꯜꯂꯛꯀꯅꯤ ꯉꯁꯤ ꯅꯣꯡꯃꯗꯤ ꯆꯠꯊꯣꯛꯇ꯭ꯔꯤ ꯈꯜꯂꯤ ꯃꯁꯛ ꯑꯁꯤꯗ ꯎꯔꯒ ꯍꯤꯗꯥꯛ ꯇꯧꯒꯦ ꯐꯥꯎꯕ ꯈꯪꯗꯦꯅꯦꯁꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯠꯂꯤꯗꯀꯣ ꯑꯩꯁꯦ ꯃꯈꯣꯏ ꯑꯩ ꯀꯌꯥꯗꯨꯁꯨꯅꯤ ꯃꯆꯥꯁꯤ ꯅꯣꯡꯃꯇ ꯉꯥꯡ ꯆꯩꯗꯅ ꯇꯧꯗꯦ ꯑꯩ ꯏꯊꯟꯇꯅ ꯐ꯭ꯔꯤꯡ ꯆꯣꯡꯕꯁꯦ ꯏꯋꯥꯁꯨ ꯂꯧꯕꯤꯗꯦꯕ ꯃꯥꯅ ꯃꯍꯥꯚꯥꯔꯠ ꯇꯥꯔꯤꯕꯗꯨꯒꯤ ꯚꯣꯜꯌꯨꯝꯗꯒꯤ ꯃꯃꯥꯅ ꯉꯥꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯈꯖꯤꯛ ꯀꯟꯇꯛ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯃꯊꯟꯇ ꯁꯨꯝ ꯉꯥꯡꯂꯝꯕ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯡ ꯀꯧꯕ ꯍꯧꯔꯛꯏ ꯅꯤꯁꯤꯌꯥ ꯍꯥꯏ ꯅꯤꯁꯤꯌꯥ ꯀꯧꯕ ꯂꯪꯕ ꯈꯨꯝꯗꯕꯗꯨꯗ ꯗꯦꯕꯔꯥꯅꯤꯗꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯥꯏ ꯅꯤꯁꯤꯌꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯐꯣꯟꯗꯨ ꯃꯨꯠꯊꯠꯂꯨ ꯋꯥꯔꯤ ꯁꯥꯁꯤꯅꯤ ꯅꯪꯕꯣ ꯐꯣꯟꯗꯨ ꯃꯨꯠꯊꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯉꯔꯪ ꯇꯥꯅꯤꯡꯗꯕꯅ ꯃꯨꯛꯇꯣꯏꯕ ꯑꯁ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯌꯥꯝ ꯋꯥꯔꯤ ꯁꯤꯅꯤꯅꯦ ꯑꯍꯣꯏꯕ ꯑꯩ ꯋꯥꯔꯦꯕ ꯍꯥꯏ ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨꯀꯣ ꯅꯪꯒꯤ ꯂꯤꯂꯥꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯨꯠꯊꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯅꯤꯁꯤ ꯐꯨꯛꯀ ꯍꯧꯒꯠꯂꯤ ꯃꯀꯣꯛꯇꯨ ꯒ꯭ꯔꯣ ꯈꯣꯠꯂꯒ ꯑꯁ ꯏꯃꯥ ꯅꯄꯥꯔꯣ ꯅꯤꯁꯤ ꯐꯣꯟꯗꯨ ꯃꯨꯠꯊꯠꯂꯤ ꯍꯣꯏ ꯏꯄꯥꯅꯤ ꯏꯄꯥ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩ ꯍꯦꯛ ꯎꯕꯒ ꯏꯁꯧꯁꯦꯛꯇ ꯂꯪꯅꯤꯡꯕ꯭ꯔꯕ ꯑꯦ ꯍꯣꯏꯅꯦꯍꯦ ꯑꯩꯅꯒ ꯌꯥꯝꯅ ꯏꯁꯧꯁꯦ ꯂꯥꯡꯖꯅꯤꯡꯈ꯭ꯔꯕ ꯏꯁꯧꯁꯦ ꯑꯩꯅ ꯌꯥꯝ ꯂꯥꯡꯅꯤꯡꯕ ꯑꯗꯨꯒꯤꯅꯤ
ꯑꯗꯨꯅꯦꯕ ꯅꯣꯡꯃꯇꯁꯨ ꯏꯪꯅ ꯂꯩꯕ ꯌꯥꯕꯅꯤ ꯍꯩ ꯁꯤꯒꯩꯆꯟ ꯃꯤꯅꯨ ꯈꯥꯡ ꯅꯪꯕꯨꯅꯤꯅꯦꯍꯦ ꯍꯦꯔꯥ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯁꯤꯈꯤꯗ꯭ꯔꯣ ꯑꯣ ꯃꯤꯅꯒꯁꯨ ꯌꯥꯝ ꯎꯁꯤꯠꯄ ꯌꯥꯝꯅ ꯏꯖꯠ ꯂꯩꯕ ꯃꯤꯗꯨꯅꯤꯅꯦ ꯅꯪꯅ ꯑꯣꯏꯅꯤꯡꯉꯤꯁꯦ ꯍꯥ ꯑꯣꯏꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯑꯣꯏꯅꯤꯡꯉꯝꯅꯤ ꯅꯔꯝꯆꯠꯇꯨ ꯆꯨꯝꯃꯣ ꯏꯆꯤꯜꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯤꯅꯤ ꯍꯦꯔꯥ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯅꯪ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯒꯦ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯒꯦꯕ ꯑꯗꯨꯗꯤ ꯅꯤꯡꯇꯝꯕꯗꯣ ꯁꯣꯛꯄꯗꯨꯗ ꯃꯣꯏꯒꯤꯗꯤ ꯃꯃꯥꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯁꯨꯝ ꯂꯩꯕꯤꯕ ꯋꯥꯅꯤ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝꯅꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯜꯂꯨꯟꯗꯩꯃ ꯅꯤꯡꯇꯝꯕ ꯍꯣꯏꯗ ꯂꯩꯕꯗꯨ ꯑꯩ ꯀꯩꯁꯨ ꯈꯥꯏꯗꯦꯅꯦꯍꯦ ꯃꯁꯤꯗꯩꯁꯤꯗ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯒꯗꯤ ꯋꯥꯈꯜ ꯇꯥꯅ ꯂꯩꯌꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯕ ꯆꯠꯄꯒ ꯀꯣꯏꯕꯒ ꯅꯠꯇꯦ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣꯕ ꯃꯥ ꯍꯧꯖꯤꯛ ꯀꯣꯏꯍꯧꯗꯅ ꯑꯩꯕꯨ ꯍꯌꯦꯡ ꯍꯟꯅꯨꯔ ꯀꯣꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯀꯣꯏꯕꯒ ꯆꯠꯄꯒ ꯅꯠꯇꯦ ꯅꯪ ꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯑꯩꯕꯣ ꯉꯁꯤꯗꯤ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕ ꯍꯥꯏꯔꯣ ꯏꯃꯥ ꯇꯥꯒꯦ ꯀꯩꯁꯨ ꯆꯠꯂꯣꯏ ꯉꯁꯤꯗꯤ ꯄꯣꯊꯥꯔꯗꯧꯅꯤ ꯂꯨꯛꯀꯠꯄꯗꯤ ꯍꯥ ꯂꯧꯈꯠꯄꯗꯤ ꯀꯝꯗꯧꯕ ꯀꯩꯅꯣ ꯈꯪꯗꯦ ꯋꯦꯕ ꯄꯪꯉ ꯉꯥꯡꯉꯤꯌꯦ ꯃꯟꯗꯞ ꯃꯉꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯁꯇꯤ ꯂꯨꯈ꯭ꯔꯕꯤ ꯀꯨꯟꯇꯤꯅꯗꯤ ꯅꯣꯡꯃꯇ ꯃꯆꯥ ꯑꯃꯠꯇꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯦ ꯅꯪꯅꯗꯤ ꯀꯨꯟꯇꯤꯒꯤ ꯃꯆꯥꯒꯨꯝꯅ ꯐꯔꯕꯅꯤꯅ ꯅꯠꯇꯦ ꯅꯪꯅ ꯇꯥꯔꯤꯕ ꯂꯤꯂꯥꯗꯨꯗ ꯀꯨꯟꯇꯤꯒꯤ ꯃꯆꯥ ꯃꯉꯥꯗꯣ ꯅꯪꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯅꯦꯍꯦ ꯌꯥꯎꯏ ꯀꯩꯅꯣ ꯌꯥꯎꯏ ꯃꯈꯣꯏꯒꯤ ꯗꯗꯥꯏ ꯑꯃ ꯚꯤꯝ ꯍꯥꯏꯅꯕꯗꯣ ꯄꯪꯆꯠꯇ ꯆꯠꯂꯤ ꯀꯩꯅꯣ ꯕꯣꯟ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯣꯏ ꯑꯩꯅ ꯀꯣꯏꯔꯤꯁꯤꯗꯤ ꯚꯤꯝꯒ ꯌꯦꯡꯅꯕꯗ ꯊꯤꯅꯥꯎ ꯑꯃꯈꯛꯇꯅꯤ ꯗꯦꯃ ꯑꯗꯨ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯃꯃꯥꯅ ꯊꯤꯅ ꯉꯥꯡꯗꯦꯃꯤ ꯅꯪ ꯉꯁꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤꯗꯣ ꯑꯣ ꯀꯣꯟꯅ ꯁꯤꯔꯒꯦ ꯑꯩ ꯉꯥꯛꯇꯪꯗꯤ ꯂꯤꯂꯥꯁꯦ ꯇꯥꯔꯒ ꯇꯨꯝꯒꯦꯕ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯁꯤ ꯅꯪꯒꯤ ꯋꯥ ꯂꯧꯗꯕꯒꯤ ꯋꯥꯅꯤꯅꯦ ꯅꯠꯇꯦꯗ ꯏꯃꯥꯅ ꯉꯥꯡꯕꯗꯤ ꯗꯦꯕꯇꯥꯃꯛꯅ ꯉꯥꯡꯕꯅꯤ ꯒꯨꯔꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯒꯨꯔꯨꯗꯤ ꯏꯃꯥꯅꯤ ꯏꯃꯥꯅ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯅꯆꯥ ꯑꯩꯒꯤꯗꯤ ꯗꯦꯕꯇꯥꯅꯤ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯄꯤꯅꯕꯤꯔꯣꯏ ꯅꯆꯥ ꯉꯥꯏꯍꯥꯛ ꯇꯨꯝꯅꯤꯡꯕꯅ ꯏꯃꯤꯠꯁꯦ ꯄꯥꯡꯉꯝꯗ꯭ꯔꯦ ꯀꯩꯗꯧꯕꯒꯦ ꯅꯪ ꯉꯁꯤꯅꯦ ꯑꯩꯅ ꯏ ꯍꯥꯏꯒꯠꯂꯛꯇꯅ ꯑꯄꯥꯏꯐꯣꯠ ꯑꯃꯅ ꯄꯣꯛꯈꯦꯞ ꯊꯨꯝꯗꯛꯀꯅꯤꯀꯣ ꯅꯪ ꯅꯠꯇꯦ ꯏꯃꯥ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯗ ꯄꯣꯛꯂꯒ ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯍꯥꯠꯂꯕꯗꯤ ꯏꯄꯥꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯅꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨꯗꯦꯃ ꯅꯤꯁꯤꯒꯤ ꯃꯇꯧ ꯑꯁꯤꯃꯛꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯗꯦꯕꯔꯥꯅꯤ ꯃꯈꯣꯏ ꯃꯔꯤꯜ ꯄ꯭ꯔꯣꯛ ꯊꯦꯠꯂꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯁꯤꯡꯗꯨꯅ ꯅꯪꯅꯦ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯅꯪ ꯅꯣꯡꯃꯇꯁꯨ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯗꯦ ꯅꯐꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯄꯗ ꯃꯇꯦꯡ ꯇꯧꯕꯁꯨ ꯅꯠꯇꯕ ꯊꯕꯛ ꯑꯃ ꯑꯣꯏꯅꯕ ꯇꯥꯟꯕ꯭ꯔꯁꯨ ꯅꯠꯇꯕ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯒ ꯍꯤꯞꯊꯈꯤ ꯇꯁꯦꯡꯅꯗꯤ ꯆꯠꯄꯗꯗ ꯋꯥꯔꯕ ꯍꯥꯏꯕꯗꯨꯅꯤ ꯅꯤꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯊꯣꯛꯈꯤ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯆꯤꯟꯗ ꯉꯥꯡꯅ ꯁꯛꯅꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯃꯆꯥꯅꯤ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯇꯨꯝꯃꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯕꯔꯇ ꯅꯨꯃꯤꯠꯅꯤ ꯈꯪꯅꯤꯕꯅ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯤꯁꯤꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧ ꯑꯩꯕꯨ ꯊꯕꯛ ꯑꯗꯨ ꯇꯧꯅꯤꯡꯗꯕꯩ ꯇꯥꯏꯞꯇ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯊꯕꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕꯩ ꯇꯥꯏꯞꯇ ꯑꯩꯅ ꯍꯦꯟꯅ ꯇꯧꯅꯤꯡꯈ꯭ꯔꯕꯣꯅꯤ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯅꯗꯤ ꯈꯪꯗꯕ ꯈꯔ ꯀꯣꯏꯕ ꯈꯔ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯈꯟꯅꯔꯦ ꯀꯣꯛꯁꯤꯗ ꯄꯨꯔꯤꯕ ꯇꯦꯟꯁꯟ ꯃꯌꯥꯝꯁꯤꯗꯤ ꯃꯣꯏꯅ ꯈꯪꯕ ꯅꯠꯇꯦꯕ ꯃꯁꯥꯗꯨ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯃꯍꯥꯚꯥꯔꯠꯇꯨ ꯑꯃꯨꯛ ꯊꯥꯗꯨꯅ ꯇꯥꯏ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯤꯁꯤꯅꯤ ꯂꯤꯂꯥ ꯑꯗꯨꯗ ಶ್ರೀ ಕೃಷ್ಣನ ꯃꯅꯥꯏ ꯃꯉꯥꯕꯨ ꯆꯥꯟꯕꯤꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯆꯤꯟꯗꯒ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯣꯝꯗꯅ ꯅꯤꯡꯇꯝꯕꯒꯤ ꯌꯨꯝꯗꯅꯤ ꯈꯣꯝꯕꯒ ꯊꯔꯣꯒ ꯋꯥꯔꯤ ꯇꯧꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯇꯝꯕꯒꯤ ꯃꯇꯥꯡꯗ ꯊꯣꯏꯕꯁꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦ ꯉꯥꯡꯅ ꯁꯛꯅꯕꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯨꯝꯅ ꯀꯩ ꯍꯦꯛ ꯇꯧꯔꯛꯀꯅꯤ ꯊꯥꯖꯗꯦꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯈꯔ ꯇꯥꯔꯦꯅꯦꯍꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯃꯗꯨ ꯏꯃꯨꯡ ꯑꯁꯤꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯆꯪꯂꯛꯄꯒꯨꯝ ꯊꯣꯛꯏꯅꯦꯍꯦ ꯑꯁꯦꯡꯕꯅꯤ ꯇꯥꯗ ꯏꯕꯦꯝꯃꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯇꯞꯅ ꯇꯞꯆꯔꯤꯕ ꯃꯄꯨꯡꯅ ꯆꯝꯂꯤꯕ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯗꯨ ꯑꯐꯕ ꯃꯤꯅꯤ ꯏꯆꯥꯅꯨꯄꯥꯁꯨ ꯃꯇꯝ ꯆꯥꯔꯦ ꯃꯥꯁꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯣ ꯐꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯂꯨꯍꯣꯡꯕꯤꯅꯕ
ꯃꯄꯨ ꯏꯕꯨꯡꯉꯣꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯕꯅꯤꯅꯦ꯫ ꯂꯨꯍꯣꯡꯕꯤꯔꯁꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯗ, ꯊꯣꯏꯕꯁꯨ ꯃꯇꯥꯡ ꯆꯥꯔꯦ, ꯏꯕꯦꯝꯃꯁꯨ ꯌꯨꯝ ꯀꯣꯏꯕ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯍꯩꯖꯔꯦ, ꯌꯨꯝꯁꯤꯒꯤ ꯃꯤ ꯀꯌꯥꯝꯗꯕꯒ ꯂꯨꯍꯣꯡꯕꯤꯕꯗꯨꯅꯕꯨ ꯐꯔꯦꯗ꯫ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯇꯥꯗ, ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯄꯨꯒꯤꯁꯨ ꯌꯦꯡꯂꯒ ꯃꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯃꯨꯛ, ꯑꯗꯨꯒ ꯑꯩꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯃꯨꯛ ꯇꯧꯔꯒ ꯆꯥꯎꯅ ꯍꯦꯛꯇ ꯍꯣꯡꯕꯤꯒꯦ ꯈꯜꯂꯤ꯫ ꯏꯆꯥ ꯃꯊꯟꯇꯅꯤ, ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤꯅ ꯍꯦꯛ ꯊꯥꯔꯣ꯫ ꯃꯗꯨꯁꯨ ꯑꯐꯕ ꯋꯥꯅꯤ ꯇꯥꯗ, ꯃꯤꯒꯤꯁꯨ ꯃꯕꯨꯛ ꯅꯥꯖꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯁꯨ ꯑꯃꯨꯛ ꯆꯥꯎꯅ ꯍꯣꯡꯕꯤꯕ ꯌꯥꯏ꯫ ꯑꯎꯟꯄꯣꯠꯀ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦꯗ, ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯒ ꯂꯣꯏꯔꯦ꯫ ꯇꯥꯗꯅ ꯅꯣꯡꯃ ꯆꯠꯂꯒ ꯑꯍꯜ ꯑꯗꯨꯒꯤ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯨꯔꯣ꯫ ꯊꯕꯛ ꯁꯪꯕ ꯑꯃ ꯌꯦꯡꯂꯒ ꯑꯩ ꯆꯠꯂꯒ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯂꯨꯔꯒꯦ꯫ ꯅꯤꯡꯇꯝꯕ ꯃꯥꯅꯁꯨ ꯑꯗꯨꯛ ꯈꯣꯏꯗꯥꯖꯕꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅꯁꯨ ꯃꯃꯧ ꯑꯣꯏꯖꯅꯤꯡꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯁꯣꯝ ꯅꯤꯡꯇꯝꯕꯒꯤ ꯌꯨꯝꯂꯣꯝꯗꯅ ꯆꯔꯩꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯐꯥꯎꯕ ꯃꯈꯣꯏꯗꯤ ꯏꯇꯠ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯤꯡꯇꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯆꯞ ꯆꯥꯅ ꯁꯤꯟꯕ ꯉꯝꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯅꯤꯁꯤꯕꯨꯁꯨ ꯅꯤꯡꯇꯝꯕꯒ ꯄꯨꯟꯅ ꯈꯣꯝꯕꯒꯤ ꯊꯕꯛꯇ ꯌꯥꯎꯁꯤꯟ, ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯅꯤꯁꯤꯒ ꯅꯤꯡꯇꯝꯕꯒ ꯑꯅꯤꯗꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯅꯤꯡꯇꯝꯕ ꯍꯣꯏꯗ ꯑꯗꯨꯝ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯣꯐꯥ ꯂꯩꯔꯤꯕꯗꯨꯗ ꯐꯝꯊꯩ, ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯐꯥꯏꯜ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯥꯏꯜ ꯑꯗꯨ ꯀꯔꯤꯅꯣꯃ ꯌꯦꯡꯃꯤꯟꯅꯩ꯫ ꯃꯇꯝꯗꯨ ꯈꯖꯤꯛ ꯉꯜꯂꯤꯕꯒꯤ ꯊꯔꯣꯁꯨ ꯌꯨꯝꯗ ꯍꯜꯂꯝꯗ꯭ꯔꯤ꯫ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯌꯥ ꯊꯣꯏꯕ ꯍꯜꯂꯛꯑꯦꯗꯅ, ꯅꯤꯁꯤꯌꯥ ꯅꯪꯁꯨ ꯌꯥꯎꯔꯛꯏꯌꯦ?" "ꯑꯧꯅꯤꯅꯦ." "ꯅꯤꯅꯦ ꯍꯜꯂꯝꯗ꯭ꯔꯤꯕꯣꯏꯔꯦ?" ꯍꯟꯗ꯭ꯔꯤꯌꯦ, ꯉꯥꯛꯇꯪ ꯂꯩꯔꯒ ꯍꯜꯂꯒꯦ꯫ ꯏꯌꯥ ꯑꯅꯤꯗꯤ ꯀꯔꯤ ꯁꯦꯝꯃꯛꯎꯒꯦ? ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯌꯨꯔꯣ ꯅꯤꯁꯤꯌꯥ?" ꯅꯤꯁꯤꯅꯁꯨ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤꯅ ꯊꯔꯣꯕꯨ ꯀꯩꯁꯨ ꯀꯣꯏꯖꯗꯦ꯫ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯠꯄꯤ, "ꯏꯅꯦ, ꯆꯥ ꯑꯣꯏꯅ ꯊꯛꯀꯦ, ꯆꯥ ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ." ꯁꯦꯝꯒꯦ, ꯊꯣꯏꯕ ꯅꯪꯒꯤꯁꯨ ꯆꯥ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯁꯤꯔꯥ?" "ꯍꯣꯏꯅꯦ, ꯑꯗꯨꯝ ꯁꯦꯝꯕꯤꯔꯣ." "ꯍꯣꯏ, ꯐꯔꯦ." ꯊꯔꯣ ꯆꯪꯈꯤ, ꯑꯅꯤꯗꯨ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥ ꯑꯅꯤ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ "ꯅꯤꯁꯤꯌꯥ, ꯁꯦ." "ꯑꯧꯅꯦ." "ꯊꯣꯏꯕ ꯅꯪꯒꯤꯁꯨ ꯁꯦ." ꯆꯥꯗꯨ ꯊꯝꯂꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯍꯥꯏ, "ꯑꯗꯨꯗꯤ ꯊꯣꯏꯕ, ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯑꯕꯅꯤꯅ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯒꯦ." "ꯍꯣꯏꯅꯦ." "ꯅꯤꯁꯤꯌꯥ ꯂꯩꯍꯧꯈꯣꯀꯣ, ꯏꯅꯦ ꯍꯜꯂꯒꯦ, ꯆꯥꯛꯀ ꯂꯣꯏꯔꯒ ꯍꯣꯠ ꯀꯦꯁꯇ ꯍꯥꯞꯄꯝꯃꯕꯅꯤ, ꯆꯥꯛꯀ ꯍꯦꯛ ꯆꯥꯃꯤꯟꯅꯊꯣꯛꯎꯀꯣ." "ꯑꯧꯏꯅꯦ." ꯊꯔꯣ ꯊꯣꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯤꯕꯅꯤ꯫ ꯅꯤꯁꯤ ꯆꯥꯗꯨ ꯌꯥꯎꯝ ꯑꯃ ꯊꯛꯂꯒ, "ꯑꯩꯈꯣꯏꯁꯦ ꯃꯤꯔꯦꯝꯃꯛꯇꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅꯦꯀꯣ." "ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯅꯪꯒꯤꯗꯨꯅ?" "ꯍꯣꯏ, ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕꯗ ꯂꯩꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ." "ꯂꯩꯅꯤꯡꯉꯤꯔꯕ ꯑꯔꯦꯝꯕꯗ?" "ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣꯏꯕ, ꯃꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯃꯆꯥ ꯑꯩꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯦ, ꯁꯦꯜ ꯊꯣꯛꯑꯦ ꯀꯥꯏꯅ ꯍꯔꯥꯎꯖꯔꯤ ꯄꯣꯠꯅꯤꯅꯦ." "ꯗꯦꯕꯔꯥꯅꯤꯒꯤ ꯁꯧ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯗꯤ." "ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ, ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯏꯕꯣ, ꯍꯥꯟꯅꯗꯤ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯏꯗꯤ, ꯍꯧꯖꯤꯛꯁꯤꯅ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯔꯣꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ." "ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ." "ꯐꯕ ꯍꯥꯏꯕꯨ ꯌꯥꯝ ꯐꯔꯤ ꯀꯩꯅꯣ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯂꯤꯂꯥꯅꯤ, ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯆꯥꯟꯕꯤꯔꯤꯅꯤ, ꯖꯒꯠꯀꯤ ꯃꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯄꯥꯅꯤ." "ꯔꯁꯤꯗꯤ ꯍꯟꯗꯦꯅꯦꯀꯣ, ꯅꯪꯒꯤꯁꯤꯕꯨ ꯅꯪꯒꯤ ꯅꯕꯨꯡꯉꯣꯗꯨꯅ ꯆꯥꯟꯕꯤꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯆꯥꯟꯕꯤꯔꯤꯔꯣ?" "ꯑꯗꯨꯅꯤꯅꯦ ꯍꯥꯏꯔꯤꯁꯦ, ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯌꯥ ꯍꯥꯏꯔꯤꯁꯤꯅꯤ. ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯂꯥꯛꯑꯅꯨ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯃꯣ?" "ꯇꯥꯅꯤꯡꯗꯦꯗ ꯕꯣꯟꯗꯣ, ꯍꯦꯛꯇ ꯉꯝꯕ ꯅꯠꯇꯦꯗ, ꯑꯩꯒꯨꯝꯕ ꯃꯤꯗꯤ ꯑꯇꯥꯡꯕꯅꯤ ꯀꯩꯅꯣ." "ꯍꯣꯏ, ꯇꯥꯡꯉꯤ, ꯈꯨꯇꯥꯡ ꯑꯃꯅꯤ, ꯀꯅꯥꯝꯇꯅ ꯂꯩꯕ ꯉꯝꯗ꯭ꯔꯦꯅ ꯁꯤꯠꯇꯗꯅ ꯈꯨꯏꯔ ꯂꯩꯗꯣ." "ꯑꯗꯨꯗꯤ ꯍꯥꯏꯅꯨꯍꯦ ꯑꯩꯉꯣꯟꯗ, ꯑꯩꯕꯨ ꯁꯤꯠꯇꯕ ꯈꯨꯏꯔ ꯂꯩꯕ ꯀꯥꯏꯅ, ꯅꯪ ꯃꯉꯥꯏꯔꯦꯅꯦ. ꯏꯆꯟꯅꯨꯄꯤ ꯍꯥꯏꯔꯝꯃꯒ ꯑꯉꯥꯡ ꯑꯃ ꯊꯦꯝꯃ ꯀꯣꯏꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯒ ꯁꯤꯠꯇꯕ ꯀꯥꯏꯅ. ꯏꯕꯣ, ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ." "ꯋꯥꯗꯨ ꯉꯥꯡꯅꯤꯡꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯗꯅ." "ꯅꯪꯁꯨ ꯅꯉꯛꯇꯤ ꯐꯖꯅ ꯍꯥꯏꯒꯠꯂꯤꯅꯦ, ꯅꯨꯄꯤ ꯐꯪꯉꯕꯅꯤ ꯁꯥꯗꯅ." "ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯄꯥꯟꯅ ꯐꯪꯖꯈꯤꯒꯦ? ꯅꯄꯨꯟꯁꯤꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯍꯥꯟꯅ ꯁꯤꯔꯝꯕ ꯌꯥꯔꯕꯅꯤ, ꯅꯕꯨꯡ ꯑꯣꯏꯒ ꯇꯤꯟꯅꯖꯕꯗꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯒ ꯐꯪꯗꯅ ꯁꯨꯃꯥꯏ ꯍꯤꯡꯖꯔꯤ ꯅꯠꯇ꯭ꯔꯣ?" ꯍꯣꯏꯗ, ꯅꯤꯁꯤꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯦꯛ ꯆꯨꯝꯃꯤ." "ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯁꯤ ꯅꯤꯁꯤꯅꯤꯅꯦ, ꯅꯤꯁꯤ." ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯔꯩ ꯃꯄꯨꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨꯗꯣꯛꯄꯤꯔꯤ,
ꯃꯄꯨꯗꯤ ꯂꯩꯕ ꯎꯗꯦ ꯃꯊꯟꯇ ꯂꯩꯕ ꯎꯏ ꯃꯊꯟꯇ ꯐꯤ ꯑꯁꯨꯝ ꯁꯨꯔꯤꯉꯩ ꯃꯥꯒꯤ ꯃꯔꯨꯞ ꯗꯣꯗꯥꯔꯁꯝ ꯂꯥꯛꯇꯨꯅ ꯐꯤ ꯁꯨꯔꯤꯔꯣ ꯍꯣꯏ ꯄꯨꯄꯨꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯃꯣꯠꯂꯦꯅ ꯁꯨꯗꯣꯛꯄꯅꯤ ꯄꯥꯇꯔꯗꯤ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ ꯈꯨꯟꯕꯨꯒꯤ ꯌꯨꯝꯗ ꯀꯩꯅꯣ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯣ ꯗꯣꯗꯥꯔꯁꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯑꯗꯣ ꯑꯇꯦ ꯀꯩꯗꯧꯔꯒꯦ ꯃꯧꯔꯁꯣꯟꯁꯦ ꯅꯪꯕꯨ ꯍꯥꯏꯕꯤꯈ꯭ꯔꯣꯗ ꯍꯥꯏꯔꯒ ꯂꯩꯕ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯅꯤ ꯗꯥꯔꯁꯦꯝ ꯑꯩꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯇꯩꯒꯤꯗꯤ ꯃꯥꯒꯤ ꯄꯥꯈꯪ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯁꯨ ꯅꯆꯤꯡꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯈ꯭ꯔꯣꯗ ꯑꯗꯨꯝ ꯍꯥꯏꯕ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯤꯗꯨꯅ ꯑꯩꯒꯤ ꯃꯤ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯂꯒ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯇꯩ ꯃꯧꯔꯁꯣꯟꯁꯦ ꯐꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯥ ꯐꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅꯝ ꯈꯔꯗꯤ ꯀꯜꯂꯤ ꯑꯩ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯃꯥꯕꯨꯅꯤ ꯈꯟꯕꯗ ꯃꯄꯥꯟꯒ ꯑꯗꯣ ꯃꯥꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯃꯤ ꯂꯩꯈ꯭ꯔꯕꯁꯤꯗ ꯈꯪꯗꯦ ꯑꯩꯗꯤ ꯃꯧꯔꯁꯣꯟꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯀꯅꯥꯗꯁꯨ ꯇꯥꯟꯅꯕ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅꯦ ꯌꯥꯔꯦꯕ ꯗꯥꯔꯁꯦꯝ ꯇꯣꯛꯑꯁꯦ ꯀꯩꯗꯧꯅꯗꯣꯏꯅꯣ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯒꯨꯝꯁꯤꯗ ꯑꯩ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯩꯁꯨ ꯍꯩꯅꯗꯦ ꯇꯣꯛꯑꯁꯦ ꯌꯨꯝꯗꯁꯨ ꯃꯥ ꯑꯗꯨꯝ ꯂꯥꯛꯂꯒ ꯑꯇꯦꯗꯣ ꯌꯥꯍꯜꯂꯣ ꯍꯥꯏꯅ ꯑꯗꯨꯝ ꯇꯛꯄꯗ ꯑꯩꯁꯦ ꯈꯪꯕ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯦ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯗꯤ ꯃꯤ ꯂꯩ ꯍꯥꯏꯕꯗꯣ ꯃꯧꯔꯁꯣꯟꯗꯣ ꯐꯖꯅ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯇꯥꯕꯁꯨ ꯌꯥꯏꯗ ꯑꯩꯅ ꯍꯦꯛ ꯏꯁꯥꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯔꯁꯨ ꯌꯥꯕꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯐꯩꯖꯤꯜꯂꯦ ꯍꯣꯏꯅꯦ ꯑꯩꯅꯁꯨ ꯐꯖꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯅꯔꯤꯉꯩ ꯃꯧꯔꯁꯣꯟꯗꯨ ꯗꯣꯗꯥꯔꯁꯝꯗ ꯁꯤꯟꯅꯕ ꯊꯕꯛꯇꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯁꯥ ꯍꯦꯛꯇ ꯂꯥꯛꯏ ꯑꯇꯩꯒ ꯁꯤꯟꯕꯤꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯔꯒ ꯆꯪꯂꯛꯏ ꯃꯧꯔꯁꯣꯟꯕꯨ ꯎꯕꯗ ꯗꯥꯔꯁꯝꯅ ꯍꯥꯏꯖꯩ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯏꯀꯥꯏꯗꯕ ꯑꯅꯝ ꯀꯟꯕꯁꯦ